lambi tingjalambasing khoi sharpe personnel sing na kuitan dana duna khoi chaina kanbadagi highway blockade hangdokre khoi kangpopi district ki manung channa leiba khoncha kul yauna lailon wifi kuki khulda conban forcing na akanba protection chatharak pada khoi gi committee on tribe and unity kotuna ngarang khoi pung mari dagina national highway tu amasung national highway 37 gi khoi khudakta highway asi tingjan gi bagi khoi chawna mukna ba thokre masida khoi gi state central force ki khoi sharp convoy singna khoi changjal laga tawriba banna do national highway ni madu tawba yado yaroi amdi nium chaji haina khoi tanba amari chaina kanbadagi ahenba force na badagi khoi banna do khoi hangdoki mami imsu lairo jamse chingi area khoi gi national highway harisi aya manasu chingi area far chaliba lambi sinasu koi manipuri haiba tare tampaki area da sinna daba yadraba poche porakpagi jo ayamba lambi shu oi adubu mokoi gi mi choi haiba gi damakta koi national highway se koi kudak ki oiba banje hek tawbagumba masi kudak ki oiba action je koi state sarkana kudak ta koi lokhot padi ngamde adubu pung kharagi matungda khar hek tawbagumba adagi nongi ni blockade tawonbagumba gi chatnabi si masi ju yam tawri oja masida taromba koi blockade taromba si koi sharp personnel singna koi tan duna koi lichaina gandhabagi kotugi highway koi kudak ta blockade to hangdokre so hairi oja masi karigumba sharp central forcing na changam da taragadi highway si ran na so koi gari lai lakte amadi sidagi security masing suna lai lakte habagi su koi gari tholoki dabagi su koi problem su lai khri du sumaina blockade hapta guding sum blockade tawragadi nomagi surga chariba praja sing se kyam madugi mati wagari amadi pochai singi mamanju henkatba masida thengnari ba awabasi kana ominagadori bano masi micham praja khata wabu gadori bra state sarkar sing di yaudabra habdu ni jala lakchari bu point jo jamsi kamaina thamini national highway je khoi gi hapta kangna sum blockade tawsula ko taragadi masida thengnari ba gi chai theng jo masi kamaina thamini jo ojara kisu masi koina khoi gi ani thong yeng ba yai ko khoi ngaran han thingamba lambi thingamba du handokre haba wai si kari gi thingamino kaidobi handolino adagi kaidobi mungnari no haba simasu dum question amani natra thingami ba lambi thingami si lambi thingi si yam chawa issue gi nate ko mogi leiriba kangpopi area kharada moi cookies na taba area kharada ko chan thangna ba pochai phum kana mana kana yodre ha in other sense atoba madanam ka daw in other madanam ka dawre mogi leiriba ngasai gi sam kaino ngan kapna bada moi mi khara central force na question lai re ga na habagi mami su hui ko aduguma sam kai gum khara issue mogi issue khara ta re ko mogi issue khara dui da government ne ko se to wi yana na hona matam da lambi thinga di lambi ngatang thingjana ga di ko atang thingjana ga di moina pam potu adum thos thole da sida sida hairi si thingamba national highway number ani thingamba ko national highway number 2 amadi national highway number 37 gi haidare ko adu thingamba an lagando koi ban blockade tu handu en highway neba natra aga thai area da preparation ko toro phong isna sharp no ko tan tan aduna lichaina kantha bagi ko tu gi highway blockade hando khre na se ko toro phong e ko ko tu na sum kanda mo ngasagi hando ko maram haidare ko hando maram jong pira haidare id kangpopi sp na overall daita lorani pose pusen ba kosen ba khwadi bar moi bu ngakpi chen bi ba daga le khudi moment daita lorani haigre adu kai gumba masi gi niom ji thugaya ko taragadi haina ha jom warning ko li ko threat tawri dum ko aduna haji si hoi central security sharp na phu ko ba mami ma chaina kan mami ko ure wa si yam fai ada haji se lak ni point di lambi chat pas di da ko haji ni na lambi chat pas di da tawi ba haji si pot pusilak pa gi lambi thing bagi komthui ha na ta community ama maroi na khoi mai te community ama or nagagi su mai ta hung gi su mai ko akoi haji free moment pa ya di se ko free hand chapa ya handri se sagi area ji su umta ya hajani gidana sagi se kangpopi da leiba ko kangpopi da leiba khoi koknaw haibra koktu haibra adi kokta haibra ma leibni masi gam kanam leibni masi hai kangbu se sida kotu adi pani pale adi kotu gai je adi hai hete na adi koknaw haibra kokta haibra kan palu rabani mang da ko jum mai dum pan bi ai phu ri ngai se da na phu ri ngai se da mayek seng nang dang phadana dang phudaraga community में आम चली lambi si free moment और गदो बनी आये अपन बीबे यारोय
hai nang tong tong chang ba ada sai sai area si da kokta kangbu hai da ne ko kokta kangbu na se chingdor ko tamda espa logi matung ina gaina pan ju yauri ko se khabar da pa jaram bani ko espa logi matung ina gaina pan muji lo je kha khang ma ko male ko lo je kha khang ma ko male aha ma de lo ga me ma ta jan te mo ne me pusi je ko hajikti sia pe ki chai je khara chang chang chai je khara 거기 하이가리버 짜이 다다리버 짜이 우라 간다디 뭐 로즈가 강 말레고 아드나 좀 또에나 좀 학대잖아 좀 가시 부바 그래 내가 하이가 지금 부바 좀 부를 따가디 미여 좀 사이 뭐좀 전문 좀 라겠네 보고 아 이제는 부부의 부바 부리 가이다 앙앙지 워럭 인가이다 앙랑람 했는지 어자가 계속 앙랑람 했는지 워럭 인가이지 다 하거든 거기 마이크는 워럭 뭐 하다리 ප්‍රමාණ이고 아드나 센트럴 세큐리티 포스기 레비디 바이 지나오 근데 거기나 하이는 이시 또이나 좀 학대나 간간나 좀 부부지주 미여베 징 사이 까놈 살라가니고 아나 매역 시행나 람비 팅에 다두 하이나 푸보이 바바 푸링 아이지데 야제닝 이디 커뮤니티 에다 잡아지도 좀 프리 모멘트 오비 안나 비다 막 팅 비비아로이 하이나 웅땅 거 단단나 웅땅 맥션 부비오로 지니 과는 보도고 아두가 화이버션나 보다 아할람만나 마마 아빠나 마사 푸보 마사 간다다바 드럭 차바나 트럭나 마사 마사기 넘버 4 카파 마마 아빠는 num시버제 어제 그 사실 능증적 관이고 이문 없는 마마 아빠나 마사 많이 mga 뽑보다 과이되게 하는 num시버제 과이되게 옥도 없사도는 num시도지 그러니까 이런 저렇게 좋아 말하면디 쇼기들아 낭기들아 시기들아 나기들아 박사버지네 거기 넘버 4 사방앙 드럭 사방앙 나트라가 능 하이카란 유 whatever 과이되게 가는 도방앙세 신의 마마 아빠는 num시 그래 현게 내고 아도마이나 하이저딩이디 manipur terrorist ki thabak tawriba drug mafia oi bangbu singse si manipur government na su hasim uredna nungsi je moi da khana na nungsi me me sum udro ada ya na kogi phuba warakpa mayek singna adum continuously khara phubi oro ada masa okta bodo phuba sirabdi phuru na ma par sirabdi phuru idna ko adna phajra chairam ta na ngdi phubi oro mayek singna phubi oro phur kanda kogi praja singse any community sing free moment jona matam da thingwa biganu bibi yaroi lai kokta kai lai koknau kai lai ha adagi kathuram tawunu haina kokta koknau ha mai kai leiba chigi kai ba leiba ke mayam hinje amdang tana amdang khudna ma warak yoro sai haikali chai do amuk thada ki daragadi amuk ko namuk haikat padu dinga setana masa phu ba ma ba ju masa je oktre da ju ma pa na pang phu da nung ti ki sum phu ba ju mina ma kar ma pa no ma si ma pa ju haina ka ne ba odara ke so ko aduna phu ba amdang phu ni ngai da mek singna